ꯂꯨꯞ ꯄꯟꯗꯨꯞ ꯑꯃ ꯄꯗ ꯑꯃꯗꯒꯤ 40 ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯁꯦꯡꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤ ꯀꯌꯥꯅ ꯋꯥꯔꯤ ꯏꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯧꯕꯗꯒꯤ ꯃꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕ ꯑꯃꯁꯨꯡ ꯋꯥ ꯑꯗꯨꯒꯤ ꯊꯧꯒꯜ ꯇꯧꯕꯁꯤꯡ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦ ꯃꯇꯤꯛ ꯆꯥꯎꯕ ꯊꯤꯑꯣꯐꯤꯜꯁ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯗ ꯑꯍꯧꯕꯗꯒꯤ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯈꯨꯗꯤꯡꯃꯛ ꯃꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯉꯣꯟꯗ ꯏꯕ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯈꯟꯗꯨꯅ ꯃꯁꯤ ꯅꯉꯣꯟꯗ ꯇꯝꯕꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯌꯥꯕꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯈꯪꯅꯅꯕ ꯏꯔꯤꯕꯅꯤ꯫ ꯖꯣꯍꯥꯟ ꯄꯣꯛꯄꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯄ ꯖꯨꯗꯤꯌꯥꯒꯤ ꯅꯤꯡꯊꯧ ꯍꯦꯔꯣꯗꯀꯤ ꯍꯥꯛꯇꯛꯇ ꯑꯕꯤꯖꯥꯒꯤ ꯄꯨꯔꯣꯍꯤꯠ ꯀꯥꯡꯕꯨꯒꯤ ꯃꯤ ꯖꯦꯀꯥꯔꯤꯌꯥ ꯀꯧꯕ ꯀꯅꯥꯒꯨꯝꯕ ꯄꯨꯔꯣꯍꯤꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯖꯥꯕꯦꯠ ꯑꯁꯤ ꯍꯥꯔꯣꯟꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯅꯤ꯫ ꯑꯃꯛꯄ ꯂꯩꯇꯅ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯑꯃꯁꯨꯡ ꯄꯊꯥꯞ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯖꯥꯕꯦꯠ ꯆꯥꯕꯣꯛꯇꯕꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯒꯤ ꯄꯥꯂꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯄꯨꯔꯣꯍꯤꯠꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤ꯫ ꯄꯨꯔꯣꯍꯤꯠꯀꯤ ꯐꯝꯒꯤ ꯊꯕꯛꯀꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯡꯉꯣꯒꯤ ꯑꯁꯦꯡꯕ ꯃꯐꯝꯗ ꯆꯪꯗꯨꯅ ꯃꯦꯀ꯭ꯔꯨꯛ ꯊꯥꯅꯕ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕꯗ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯃꯦꯀ꯭ꯔꯨꯛ ꯊꯥꯅꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯒꯤ ꯗꯨꯠꯅ ꯃꯦꯀ꯭ꯔꯨꯛ ꯊꯥꯅꯕꯒꯤ ꯂꯥꯟꯅꯄꯨꯡ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯃꯉꯣꯟꯗ ꯎꯍꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯖꯦꯀꯥꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯈꯤ ꯑꯃꯁꯨꯡ ꯑꯀꯤꯕꯅ ꯊꯟꯈꯤ꯫ ꯑꯗꯨꯕꯨ ꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯤꯒꯅꯨ ꯖꯦꯀꯥꯔꯤꯌꯥ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯍꯥꯏꯖꯕ ꯇꯥꯕꯤꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯖꯥꯕꯦꯠꯅ ꯅꯍꯥꯛꯀꯤꯗꯃꯛ ꯅꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯣꯍꯥꯟ ꯊꯣꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯄꯣꯛꯄꯗ ꯃꯤ ꯀꯌꯥꯅ ꯍꯔꯥꯎꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡꯗ ꯆꯥꯎꯒꯅꯤ꯫ ꯌꯨ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯌꯨ ꯊꯛꯂꯣꯏꯗꯕꯅꯤ꯫ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯃꯍꯥꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥ ꯀꯌꯥꯕꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯏꯕꯨꯡꯉꯣꯗ ꯐꯠꯂꯛꯍꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯑꯦꯂꯤꯖꯥꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯄꯥꯡꯒꯜꯅ ꯆꯠꯀꯅꯤ꯫ ꯃꯄꯥꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯃꯆꯥꯁꯤꯡꯗ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡꯕꯨ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯂꯧꯁꯤꯡꯗ ꯑꯣꯜꯍꯟꯕ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯃꯤꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯂꯥꯡꯍꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯖꯦꯀꯥꯔꯤꯌꯥꯅ ꯁꯔꯒꯗꯨꯠ ꯑꯗꯨꯗ ꯍꯥꯏꯈꯤ, ꯑꯩꯅ ꯀꯔꯝꯅ ꯃꯁꯤ ꯈꯪꯒꯗꯒꯦ? ꯃꯔꯝꯗꯤ ꯑꯩ ꯑꯍꯟ ꯑꯣꯏꯔꯕ ꯃꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯗꯨꯗ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯒꯥꯕ꯭ꯔꯤꯌꯦꯜ ꯑꯩꯅꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯅꯅꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯅꯕ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯌꯦꯡꯉꯨ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯇꯝ ꯆꯥꯅ ꯊꯨꯡꯂꯒꯗꯕ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯖꯦꯀꯥꯔꯤꯌꯥꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯃꯐꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯈꯤꯕꯗ ꯃꯈꯣꯏꯅ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯃꯐꯝꯗ ꯗꯔꯁꯟ ꯑꯃ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯂꯣꯟ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕꯒꯤ ꯅꯨꯃꯤꯠꯁꯤꯡ ꯂꯣꯏꯔꯕꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯖꯥꯕꯦꯠ ꯃꯤꯔꯣꯟꯈꯤ꯫ ꯑꯗꯨꯒ ꯊꯥ 5 ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯂꯣꯠꯆꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒꯤ ꯏꯀꯥꯏꯕ ꯂꯧꯊꯣꯛꯅꯕ ꯏꯊꯛꯇ ꯏꯕꯨꯡꯉꯣꯅ ꯌꯦꯡꯕꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯃꯁꯤ ꯇꯧꯕꯤꯔꯦ꯫ ꯖꯤꯁꯨ ꯄꯣꯛꯄꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯄ
ꯊꯥ 6 ꯁꯨꯕꯗ ꯏꯁꯣꯔꯅ ꯗꯨꯠ ꯒꯥꯕ꯭ꯔꯤꯌꯦꯜ ꯑꯗꯨ ꯅꯖꯔꯦꯠ ꯀꯧꯕ ꯒꯥꯂꯤꯜꯒꯤ ꯈꯨꯡꯒꯪꯗ ꯊꯥꯔꯛꯈꯤ꯫ ꯗꯦꯕꯤꯠꯀꯤ ꯏꯃꯨꯡꯒꯤ ꯖꯣꯁꯦꯞ ꯀꯧꯕ ꯑꯃꯗ ꯋꯥꯔꯣꯏꯅꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯦꯔꯤ ꯀꯧꯏ꯫ ꯗꯨꯠ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯈꯨꯔꯨꯝꯖꯔꯤ, ꯊꯧꯖꯥꯟ ꯐꯪꯂꯕꯤ, ꯏꯕꯨꯡꯉꯣꯅ ꯅꯍꯥꯛꯄꯨ ꯂꯣꯏꯅꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯍꯥꯛꯇꯤ ꯌꯥꯏꯐꯕꯤꯅꯤ"꯫ ꯑꯗꯨꯕꯨ ꯃꯦꯔꯤꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯈꯨꯔꯝꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯃꯗꯨꯗ ꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯀꯤꯒꯅꯨ ꯃꯦꯔꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯟ ꯐꯪꯖꯔꯦ꯫ ꯌꯦꯡꯉꯨ, ꯅꯍꯥꯛ ꯃꯤꯔꯣꯟꯒꯅꯤ ꯑꯗꯨꯒ ꯅꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯤꯁꯨ ꯊꯣꯟꯒꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯇꯤꯛ ꯆꯥꯎꯒꯅꯤ ꯑꯃꯁꯨꯡ ꯋꯥꯡ ꯊꯣꯏꯔꯕ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯀꯧꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯃꯄꯥ ꯗꯦꯕꯤꯠꯀꯤ ꯐꯝꯕꯥꯜ ꯄꯤꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯀꯣꯕꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯄꯥꯟꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯣꯝꯕ ꯅꯥꯏꯔꯣꯏ"꯫ ꯃꯗꯨꯗ ꯃꯦꯔꯤꯅ ꯗꯨꯠ ꯑꯗꯨꯗ ꯍꯥꯏꯈꯤ, "ꯑꯩꯗꯤ ꯅꯤꯄꯥꯒ ꯐꯝꯇꯤꯟꯅꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ"꯫ ꯑꯗꯨꯒ ꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, "ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯂꯦꯡꯊꯕꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯋꯥꯡ ꯊꯣꯏꯔꯕ ꯑꯗꯨꯒꯤ ꯄꯥꯡꯒꯜꯅ ꯅꯍꯥꯛꯄꯨ ꯂꯨꯝꯁꯤꯟꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯁꯦꯡꯕ ꯑꯉꯥꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯀꯧꯒꯅꯤ꯫ ꯌꯦꯡꯉꯨ, ꯅꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯃꯤꯔꯣꯜꯂꯦ꯫ ꯆꯥꯕꯣꯛꯇꯕꯤ ꯀꯧꯔꯝꯕꯤ, ꯃꯍꯥꯛꯅ ꯃꯤꯔꯣꯟꯕ ꯊꯥ 6 ꯁꯨꯔꯦ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ"꯫ ꯃꯗꯨꯗ ꯃꯦꯔꯤꯅ ꯍꯥꯏꯈꯤ, "ꯌꯦꯡꯕꯤꯌꯨ, ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯅꯍꯥꯛꯀꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯑꯣꯏꯁꯅꯨ"꯫ ꯑꯗꯨꯗꯒꯤ ꯗꯨꯠ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯆꯠꯊꯣꯛꯈꯤ꯫ ꯃꯦꯔꯤꯅ ꯏꯂꯤꯖꯥꯕꯦꯠꯀꯤ ꯌꯨꯝꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯤꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯒꯤ ꯂꯝꯗꯝ ꯖꯨꯗꯤꯌꯥꯒꯤ ꯁꯍꯔ ꯑꯃꯗ ꯇꯍꯥ-ꯇꯍꯥꯅ ꯆꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯀꯥꯔꯤꯌꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅꯏꯂꯤꯖꯥꯕꯦꯠꯄꯨ ꯈꯨꯔꯨꯝꯖꯈꯤ꯫ꯏꯂꯤꯖꯥꯕꯦꯠꯅ ꯃꯦꯔꯤꯒꯤ ꯈꯨꯔꯨꯝꯖꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯆꯣꯡꯈꯤ, ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯍꯥꯏꯈꯤ, "ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯍꯥꯛꯇꯤ ꯌꯥꯏꯐꯕꯤꯅꯤ, ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯄꯨꯛꯅꯨꯡꯒꯤ ꯃꯍꯩ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯑꯩꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯁꯤ ꯀꯔꯝꯅꯅꯣ? ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯅꯥꯅ ꯅꯍꯥꯛꯅ ꯈꯨꯔꯨꯝꯖꯕꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯗ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯑꯁꯤ ꯍꯔꯥꯎꯗꯨꯅ ꯆꯣꯡꯈꯤ꯫ ꯊꯥꯖꯔꯕꯤ ꯃꯍꯥꯛ ꯑꯗꯨ ꯌꯥꯏꯐꯕꯤꯅꯤ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯗꯒꯤ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯊꯨꯡꯍꯟꯕꯤꯒꯅꯤ"꯫ ꯃꯦꯔꯤꯅ ꯍꯥꯏꯈꯤ, "ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯩ, ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯏꯁꯣꯔꯗ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯇꯣꯜꯂꯕ ꯐꯤꯚꯝꯕꯨ ꯎꯕꯤꯔꯦ꯫ ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤꯔꯣꯟ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯌꯥꯏꯐꯕꯤ ꯀꯧꯒꯅꯤ, ꯃꯔꯝꯗꯤ ꯏꯉꯝ ꯉꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯡꯗꯤ ꯑꯁꯦꯡꯕꯅꯤ, ꯃꯤꯔꯣꯟ ꯈꯨꯗꯤꯡꯗ ꯃꯍꯥꯛꯄꯨ ꯀꯤꯕ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯆꯥꯟꯕꯤꯕ ꯂꯩ꯫ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯅ ꯄꯥꯡꯒꯜ ꯎꯠꯄꯤꯔꯦ, ꯃꯊꯃꯣꯏꯗ ꯅꯥꯄꯟ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯈꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯤꯛ ꯂꯩꯕꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯐꯝꯕꯥꯜꯗꯒꯤ ꯆꯤꯡꯊꯈꯤ, ꯑꯗꯨꯒ ꯅꯣꯜꯂꯨꯛꯄꯁꯤꯡꯕꯨ ꯊꯥꯡꯒꯠꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡꯕꯨ ꯑꯐꯕꯅ ꯃꯄꯨꯛ ꯊꯜꯍꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯕꯨ ꯈꯨꯠ ꯍꯥꯡꯅ ꯊꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯆꯥꯟꯕꯤꯕ ꯅꯤꯡꯁꯤꯡꯗꯨꯅ ꯃꯅꯥꯏ ꯏꯁ꯭ꯔꯥꯌꯦꯜꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯗ, ꯑꯕ꯭ꯔꯥꯍꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯥꯗ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯈꯤꯕꯒꯨꯝꯅꯅꯤ"꯫ ꯑꯗꯨꯒ ꯃꯦꯔꯤꯅꯏꯂꯤꯖꯥꯕꯦꯠꯀ ꯊꯥ 3 ꯂꯩꯃꯤꯟꯅꯔꯝꯂꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯖꯣꯍꯥꯟ ꯄꯣꯛꯄ ꯏꯂꯤꯖꯥꯕꯦꯠꯀꯤ ꯑꯉꯥꯡ ꯎꯅꯒꯗꯕ ꯃꯇꯝ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯃꯉꯣꯟꯗ ꯏꯕꯨꯡꯉꯣꯅ ꯌꯥꯝꯅ ꯆꯥꯟꯕꯤꯕ ꯎꯠꯄꯤꯈꯤꯕ ꯑꯗꯨ ꯇꯥꯈꯤ꯫
aduna makoina mahaka harauminaki asum thoki nipani suba numita makoina angang adubu unkakpa laklami makoina angang adu mapagi maming lawduna Zechariah thonge tawrami adubu mahaki mamana makoida haiki madu natte mahaki maming Johan thongadabani maduda makoina mangonda haiki nahaki mari mata singi manungda ming asi kauba kana amata leite maduda mapana angang adugi maming kari thonba pambagi haina makoina mangonda ingit tawrami maduda mahangna korobak ama mangonda pinaba haiki maduda mahangna iduna hairei mahaki mamingdi Johan kawi maduda makoi punama ingangaki khudakta mahaki machin hangdokpiki amasung mahaki marei thadokpiki maduda mahakna wa ngangduna isorbu thagatlami maduda makoigi magai marida leiba punamakki ki Judiagi singi lam punamakta hairiba hiram punamak asigi maramda ngangnaki hairiba wasing asi taba makoi punamakna wasing adu makoigi mathamoida thamduna hairei angang asi kari oiragadaba maramdi tasiyengna ibungogi khut mahaki mathakta leirami Zechariah na isorgi wa takthokpa aduga mahaki mapa Zechariah asi thawai asengbana thalami amasung wa takthokduna hairei Israelgi isor ibungobu thagatlu maramdi mahangna mahaki mi singbu yengbire amasung handokpire mahangna aikhoigi damak aran khubam gi masi ama mahaki manai David ki imungda thohle taibang pan haudringaida mahaki asengba wa takthokpa mi singi masinda mahangna haiki gumnani madudi aikhoibu aikhoigi yeknaba singdagi amasung aikhoibu yengthiba punamaki makhuttagi kanbinaba aduga aikhoigi ipa ipu singda Sanbiba utnaba amasung mahaki asengba walepnaba ningsingnaba mahakna madu aikhoigi ipa Abrahamda wasak phikibani wasak adudi mahakna aikhoigi yeknaba singi makhuttagi aikhoibu kanbirabada akiba leitana mahakpu thaugal tawnaba aikhoigi punsi suppa aikhoina mahaki mangda sengna amasung dharma jena mahakpu thaugal tawnabani aduga angang nahak ihen henba adugi wa takthokpa mi kaugani nahakna ibungogi mang thana mahaki lambising thorang tawnaba chatkani makhoigi pap kokpibagi mapana mahaki misingda aran khubamgi maramda khangba bibinabani aikhoigi isorgi chanbibagi mapana singkhai hulakpana aikhoibu awangbadagi yengbirakani masi amambada leibasingi mathakta amasung asibagi mamida leibasingi mathakta nganbinaba aikhoigi khongbu ingthabagi lambida singbinabani angang adu chakholaktuna thawaida kankhalaklammi aduga mahakna masabu Israelda hongdoktringaida lamhangda leirammi pandub ani pada amadagi yangkhaini thoi phawba matam aduda asumna thoki taibang panda leiba mi khudingmakpu mikok thigadabani haina kaisar Agasna yathang ama piki masigi mikok thiba asi urinina Siriyagi lengak mapu oiringaidani aduna mi khudingna magi saharda maming ikhatnaba chatnarami Joseph su Galilgi Nazareth khungangdagi Judiyagi lamda Bethlehem amkauba David ki saharda karaki maramdi mahak David ki sagai amasung imung oirami mahak warwaina khrabi mirolabi Maryga maming ikhatnaba mahakna mafam aduda chatki aduga makhoina mafam aduda leiringaida Maryna angang unabagi matam oirami aduga Maryna mahaki ahanba macani pa ama pokhi aduga angang adu phi amana yomsillaga mahakpu sabam amada hifalami maramdi mithung sang aduda makhoigi damak mafam leiramdi yaw senbasing amasung sargatu sing
lamdam adumaktada yaushenbasingna labuk lamhangda ahingda makoigi yausanggu yengsinduna lerami. Aduga yengu ibungogi dut amana makoida laki amasung ibungogi matik mangana makoigi akoibada ngalami. Maduda makoina yamna kirami. Adubu sarga dut aduna makoida haiki. Kiganu maramdi yengu aina nakoida mi punamaki oigadaba yamna haraubagi afaba wapau porakli. Maramdi ngasi David ki saharda nakoigi damak kanbiba mapu ama pokle. Mahakti ibungo Kristani. Masi nakoigi damak khudam oigani. Sabam amada phina yomsinba angang ama hipliba nakoina phangani. Aduga khanghaudana sargagi kangbu mayamna sarga dut aduga loinana isorbu thagatuna hairei. Khwaidagi hena wangbada isorgi matik magun thagatpa taibang panda mahaki apenba oiriba misingi mathakta ingthaba. Sarga dut sing aduna makoibu thadoktuna sargada kakhrabada yaushenba sing aduna amaga hainaki. Aikhoi hojik Bethlehem chatsi aduga ibungona aikhoida khanghankiba thokliba thogdok adu aikhoina yenglusi. Aduga makoina thunamak laki aduga Mary, Joseph amasung sabamda hipliba angang adubu phangki. Makoina masi urabada angang asigi maramda makoida haikhiba wa adu koisan sandokhi. Maduda ataba punamakna yaushenba singna makoida haikhiba hiramsing aduda ingak ngakhi. Adubu Maryna hairiba punamak asi puknungda themjinki amasung munna khankhi. Yaushenba singna halaklaga makoida haikhiba adugumna makoina takraba punamak ukraba punamak adugidamak isorbu matik mangan sauhankhi amasung thagatki. Jisubu ningna sangda pukhatpa. Angang adu unkaknabagi numit nipani surabada mahaki ming Jisu thonki. Ming asi mahakpu puknungda mirondringaida dut aduna tholambani. Aduga moksigi wayan yathang matung inna makoigi sandokpagi numitsing adu loirabada makoina Jisubu Yerusalemda porakhi. Masi mahakpu ibungoda sinanaba. Masi ibungogi wayan yathangda ikibagumnani. Angang khaw hangdoktuna ahanba pokpa nipa khudingbu Jehovahgi mafamda asengba kaugadabani. Aduga ibungogi wayan yathangda hairambagi matung inna lam khunu jura ama natraga khunu macha ani irapot oina katnanabani. Yengu Yerusalemda Simeon kauba nipa ama leirami. Mahak asi Israelbu thagatpiba ngaijeriba dharmajenba amasung isorbu chetna ningba mini. Aduga thawai asengbana mahaki mathakta leirami. Aduga ibungobu Kristabu mahakna udriba phawba mahak sikhiroi haina thawai asengbana mangonda phongdokpirami. Aduga thawaina mahakpu chingbiduna mahakna ningna sangda lakhi. Wayan yathangi hongnabi matung inna angang oiriba Jisugidamak tawbinaba mama mapana mahakpu ningna sangda porakpa matamda Simeonna angang adubu pamkhatlaga isorbu thagatuna hairei. Ibungo hojik nahaki wagi matung inna nahakna nanaibu ingthana thadokpire. Maramdi aigi imitna nahaki aran khubam adu ujare. Nahakna mi punamaki mamangda madu thorang tawbire. Atopa jasingi mathakta phongdokpinaba mangan amasung nahaki mi Israelgi matik mangan oigani. Mahaki maramda Simeonna haidokhiba maramsing aduda Joseph amasung mahaki mamana ingak ngaktuna leirami. Maduda Simeonna makoibu bol pibire. Aduga mahakna mahaki mama Maryda haikhi. Yengu Israelna mi kaya tunaba amasung haugatnanaba aduga mayokta misingna ngangadaba khudam ama oinaba angang asi leplabani. Masi mi kayagi thamoigi wakhalsing phongdoknanabani. Aduga thangsangna nahakmaki thamoida thingani. Anagi sakhi. Aduga Asergi salaida
ꯐꯥꯅꯨꯑꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯥ ꯀꯧꯕꯤ ꯋꯥ ꯇꯥꯛꯊꯣꯛꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯍꯤ 7 ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ 34 ꯐꯥꯎꯕ ꯂꯨꯈ꯭ꯔꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯅꯁꯪꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯈꯤꯗꯦ ꯑꯗꯨꯒ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯃꯁꯨꯡ ꯍꯥꯏꯖꯗꯨꯅ ꯏꯁꯣꯔꯕꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯊꯧꯒꯜ ꯇꯧꯖꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯈꯤ ꯑꯗꯨꯒ ꯌꯦꯔꯨꯁꯥꯂꯦꯝ ꯍꯟꯗꯣꯛꯄꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯒꯥꯂꯤꯜꯗ ꯃꯁꯥꯃꯛꯀꯤ ꯈꯨꯡꯒꯪ ꯅꯖꯔꯦꯠꯇ ꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯨꯅ ꯊꯋꯥꯏꯗ ꯀꯟꯈꯠꯂꯛꯈꯤ, ꯂꯧꯁꯤꯡꯅ ꯊꯟꯈꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯅꯤꯡꯅꯁꯪꯗ ꯂꯩꯍꯧꯕ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕꯗ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯛ ꯈꯥꯡꯕꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕꯗ ꯅꯨꯄꯥꯃꯆꯥ ꯖꯤꯁꯨꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯊꯍꯧꯈꯤ ꯑꯗꯨꯕꯨ ꯖꯣꯁꯦꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯃꯁꯨꯡ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯅꯁꯪꯗ ꯒꯨꯔꯨꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯇꯥꯔꯒ ꯃꯈꯣꯏꯗ ꯋꯥꯍꯪꯁꯤꯡ ꯍꯪꯂꯝꯕ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯏꯆꯥꯅꯤꯄꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯨ, ꯅꯄꯥꯒ ꯑꯩꯒꯅ ꯄꯨꯛꯅꯤꯡ ꯋꯥꯅ ꯅꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕꯅꯤ꯫" ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯊꯤꯔꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗꯕ꯭ꯔꯥ?" ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒ ꯅꯖꯔꯦꯠꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯃꯥꯅꯗꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯊꯃꯣꯏꯗ ꯊꯝꯈꯤ꯫ ꯑꯗꯨꯒ ꯖꯤꯁꯨ ꯂꯧꯁꯤꯡꯗ, ꯁꯑꯣꯡ ꯁꯥꯗꯥ ꯑꯃꯁꯨꯡ ꯏꯁꯣꯔꯒ ꯃꯤꯁꯤꯡꯒꯅ ꯆꯥꯟꯕꯗ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫